Kakching District Apunba Arambai Tenggol gi Unit Commander Singna Hndak Nia PHAJINKHIBADA YAOBA NAMBOL OINAM DAGI TENGGOLLOI AMAGI IMUNG da ANGAMBA MATENG PANGDUNA MAHAKKI IMUNG MANUNGGA PUKMEN PAOMENNAKHRE AMADI IMUNG MANUNGGIDAMK MATAM KHUDINGMKT LENGDANA LEIGANI HAINA Kakching District Apunba Arambai Tenggol gi PRO BOBO HUIDROM na PHONGDOKKHRE TENGGOLLOI kaya awaba tarbosu TENGGOLLOI chama masing thingamdana hengalakigani thaudoksing asina Kira sanu haina khaliba leingak asigi wakal apangba wakalni henna mai ikpaga pangkhakni haina bobo da makhata na phongdoki loinana Arambai Tenggol leipak irang thokna ba huran chinthi tawna ba thorakiba nate iramdam ipurup ima lebaki saktam kaiba yaroi haina tholakibani Arambai Tenggol gi thodang aikhoi khaktagi nate kangleipak asida hingliba pumnamakini mapi mapa singi su saruk yauri bani haibasi leingak asina gyanta biu haina commander singna su phongdoki